Praise the Lord. I give ming chingkheng am horong bam yengbi ba khwai mayam bo ibungo Jesu Christ gi ming da Grace Addict YouTube channel asina taramna okchari ichi now sing aikoi leiriba hojik taibang pala se aikoi ni hingiba taibang pala se aikoi na leiri mafum aikoi na leiriba akoi ba se aikoi awaba mayam amana koisalaga leiribani aikoi aki akhang mayam na koisalaga leiribani aikoi se the world is a dangerous place as haiba se ai haijening ichi now sing maram di kari gino hayo matamda hojik lan gi paw ma yam kana tari hojik World War III oidoira hainasu kaya ama mi kaya ama chingnadna leiri Russia ga Ukraine ga kanna lan tawdagi kanna hotnaraga leiri hojikse aduga ana aya kaya amana so ekhoi question duna leiri bane leina laithung kaya masing khangam dage ama natraga ama ana ba ekhoine sungkhang khangdaba ekhoine sungta taru daba leina laithung kaya ama su ha leitna thokna leiri bane ekhoi ekoi bida leiri base chinau sing adu khakta natana ekhoi gi ekhoi kairo leikai phattaba haigadra ekhoi gi yumlona ba ekhoi ga pukning manadaba wakhal chanadaba ekhoi gi never sing yumlona ba kya amasu leire adu khakta natana imung manung da phawba family issue matai manau gi marakta nungaina daba mapa ka macha ga marakta nungaina daba machin manau singi marakta nungaina daba asigumba kya ama leibane adu khakta natana imung manungda sen gi awaba lakpa matamda financial needs lakpa matamda wakhal manarakta wakhal se understanding lainarakta misunderstanding lairakpa ke haitare sel se laita taragati pangsau da sauningina ko yam nungsinana laiminaramba matai manau phawba sel lairakta matamda di asawba kya amasu lakani bako amana amagi wa taningdaba aduguma kya amasu lairi sinau-sing adubo aikoi yengminasi mapu ibungo gi wahaina kari hairi haibase mapu ibungo gi wahaina ai pajarake adum Isaiah pandu humpu gi pada anina sumaina hairi Isaiah chapter 60 verse 2 na sumaina hairi Malem asibu amambana kupsillabasu jat singbu ahingna khanjillabasu yongne amambana kupsillabasu jat singse kariba ahingna khanjillabasu aina hai the darkness amambana kupsallabasu haibadi taibang pan se amambana kupsalli haibasi di mapu ibungi wahaina di takli ba ko taibang pan ase ekhoina leidi bo mafam ase amambana kupsallaga leidi bne ekhoi khongthang khuding ba amambagi amamba ngaktani chini nausi asi yamna kai haitare kiningai oiba yamna cheksiningai oibdo oi haibase ei chinausing da haijininge adubu yamna nungai ba paw amadi le mayam da ina haijeningi base asigi yamna nungai ba paw se kari no hay matam na hakna sonba matam da haiba nungai ba paw sina pangal pibi gani nangonda na hakna kina leiba matam da haiba afaba wa paw sina nangonda nungai ba pubirakani nangi kana leijade haina khalakpa matam da su nungayo ba paw sina nangonda yamna comfort ado pinabigani hena pangal ado pibigani loina bigani nangbo adudi karino hayo matamda jikta pajaki ba Isaiah 60 gi verse 2 Isaiah pandu humfu gi pada anido ai loina pajarake makhata badda yaurakani sumaina haire hawala kudai sumaina hai malem sibu amambana kupsillabasu jat singbu ahingna khanjillabasu lining thauna nakhoibu ngalhan bigani nakhoigi nathakta mahaki matik mayaidu phongdok pigani hallelujah taibang palse amambana kupsillabasu ahingna kupsankhrabasu nang aibudi lining thauna thangat pigani nahak pudi lining thaugi matik mangalado nang aigi punsidagi utpigani hana hairi hallelujah ichi nausi ekhoi masi yamna kai haitare hairiba mapu ibungi wahise yamna serious oina lahonjaningi ichi nausi Christian ama oina isorgi macha ama oina aikhoi hanjan aikhoina tuba pukning hanjan kairaga leiba hanjan awabada nangbase aikhoi mapu ibungi wahise aikhoina meditate tawba ama changi ichi nausi meditate tawba haibadi aikhoina
Saigup Saiba Haitareko, San Saigup Saibado, Adugumna, Mapu Ibuogi Wahi, Isaiah chapter 60, verse 2, Masina Haibi was a Taibang Panja, Pong Mam San Krabasu, Nang Aise, Ahing Kupsan Krabasu, Mapu Ibungo, Lining To Mahagna Maki, Mating Mangalado, Aikoyi Punsidagi Utpigani Hanahai. Hallelujah. Asisi Aikoina, Munna Pugning Changna, meditate Tawa, Pugning Changna, Saigup Saiba, Ngak Latana, Aikoina Chatpuma Pongkuding Maktawakal Kalaga labor. Taibang Panja Puno Mam San Kigani Hana Mapu Ibuna High, Ahing Aikoy Kupsan Kigani High, Adubu, Laisemba Mapu, Lining To Ibu Mahagna, Nang Aibudi, Mahaki, Mating Mangalado, Nang Agipun Utpigani Haidana, Isaiah chapter 60, verse 2, Yam saying Haibide, Haiba Wahi as a Aikoina Hanjan Pugning the Taminaba, Darka, or Nukti Aikoina. Haiba Wahi as a Tazaraga Chatminabase, as he jammed the Darka oide. Madam di Taibong Pal say Amambagi Taibong Palni, she nousing. A Sigi Matang say Karigumba, example Amakak Pijage, I queen Adiba Walep Nabagi like the Kuni Ying Womatam the Ningtho Nebuchadnezzar happening to Amalerme. Hariba Ningtho Nebuchadnezzar say, Mahagna Magi Kingdom Magi Raja Dudako. Magi Sanagi Murti Shemaga, Mui couldn't mock the high Sanagi Murti to the Koram Gadavani, I was a Mayam sing the man and low past over Nibako. Adubu, a koi Yamna Apo Nupa Hum Kale, Daniel Ko, but Maicho, Mahaki Marup Ohum Kale. Moy Ohum Sina, I koi di Sungkong Koramoy, and a high Kibako. Makoy Hum to give Maming to Dika no Hamatam the Shadrach, Meshach, and Abednego and a haiko. Shadrach, Meshach, and Abednego, Yamna Power Maming. Hi, Mue Ohum say, Makoy di Ojiki Murti Lido Lateba, Hibati Ningto Sanagi Ningto to the Koram Deba. Adugi Maramna Ningtogi Lan Mimiam the Parga, Maida Tadavani, Mainung the Langhan Baneva. Hi, River Shadrach, Meshach, Abednego say, Moy Ohum say. Adubu Ningthosu Uhori, Ningthogi counselor sing su Uhori, Aduga Ningthogi Kaita, Langmi sing su Uhori. Makoi Ahum say, Mainung the Langsan Matam the Maina Machet Amapawa Chak Day, Makoi Matu Nama, Amapawa Chak Day, Mapui Wahana Taki, Bible Nataki say. Adu Katanatana. May Jack Pagi, may Kugi Manam Powanam de Hina High, Bible na Hibs. Aduki Matik Mapu Ibona, Nakpi, Mokoibu, Senabi Hibesin, she nousing. Aduna, Skesi the Aina Hygienic Basidi, she nousing. Nasi, high riba, Chap Manava, Mapu Ibungo, Chap Manava Isor, Shadrach, Meshach, Amasung Abednego, Isor, or Ibiriba Mapu Ibungodo, Nasi, Nang Aigisu Mapu Ibungone, she nousing. Nang Aigisu lining Tony. Nang Aigisu Laishema Mapune. Hiriba Ishorse. Jamana Ishor doing a Nang Aigipunsi, the Nasi, Nax and Biraga Lady Base. Matao Asigumna, Nasi, I Koigi Punsi, Amambana Kupsinduna Lairabasu. I koi Kahaita, Kontang Kuding Makta, Maigi Kom Gumna, Oirabasu, I Nation house in the Puning Tawachaning by the day. Nahaki Punsida, Hiriba, Amambadun, Nahako Sokpangamoy, Hiriba, Mayaduna, Nahako Sokpangamloy, May Chaki, my Kupa, one Namhan Biro Hibasine, she nousing. As he missing as Uganesis, Matamaduda, Ningtho Nebuchadnezzar, Amasung Magi Lan missing, Magi counselor sing na Ukibagumna. Nasi Nang Agi Punsisu, Tazada Ishi nousing Mamang the Mapuibon Utpigani Hibasine. Adubo, Nang Aina, Hiba Wahia, Tazadi Bra. I was here. I know, she knows the Hangsani. Hojik Mikra Manahai, I quit the Narakpamatam, the Ishorgi Matamo in a Nabamatam, the Hais, Asidi, Oidabani, Tintibani, Anaba Nang Tintibani, Kaina. Adubu, Anaba Hibas a Tintibanati, Anaba a Shangbani. Awawa Tarakomatam, the Awabado a Shangbani. Suffering, sickness. Kanachainaba, Amamba. May si aseng mangagtani si nausing. Asi hygiene ba nati aseng ba achum mangagtani. Adubu hairiba achumba pataba singdo. Aduna nangbu sokpi bangamoy. Nangbu sokpa sungamoy haibasine. Ngasai Shadrach, Meshach amasung Abednego da chakiba mayedo aseng ba may niba. Adubu hairiba aseng ba may aduna so makoy bu sokpa ngamdeba. Mataw sigum na ikoy sunga si thazamine si haibasine.
ngasi amambana koisalaga lairiba terrorist ki attack ke ama lakani haidna khallaga lairiba World War 3 lakani haidna mathakti missile thadaradra kaina pungning war ga lairiba natraga imung manungi nungaina daba sen gi awaba natraga ana ki awaba misunderstanding lainariba hariba khuding makki awaba do adu aseng mangaktani adu hariba aseng basina nangbu sokpa ngamloi si nausing ako thajamina se se ako kiraga lairoi si maramdi mapui boy wahai aroi boy ne ehak pajarake ahan ba johan panduk marigi padatra ni pana sumna hairi nungsibada akiba leite toigumba sung changkhon ba nungsibana akiba langthoi hallelujah achi nausing ngasi nang aigi punsida nahaki punsida karigumba awaba nangduna leitaragadi nangi punsida ana ayek leiba taragadi nangi punsida aki akhangi wakhallon leiba taragadi depressed leiba taragadi pungning warga leiba taragadi sen thungi awaba leiba taragadi ayhak pratna mayam gi maut silaga ayhak pratna taujage akhoi mayam mit usalaga pratna taw mit nasi thagachari pai sor prabhu nahaki na chanu pai mo jisu christ bu haingai letan thagachai ipa nahaki thaujal dagi nahaki nungsibana na cha akhoi bu matam chuppada pangal pina biri pai sor akhoi na amamada leirabasu ibon hangna akhoi bu nahaki matik mangala do akhoi punsi dagi hena utpigani akhoi punsi da nahaki matik mangala do hena uhunbigani khalu thagachai hoji yengbiri be shi no kaya singi marakta ana aye gyaroga su jisu christ gi mingda hoji mak phaba oisano jisu christ gi mingda mangonda leiba any issue pung phaba oisano pung chat khiba oisano makhoi gi imung manungda nungaina daba misunderstanding khana chainaba leiraga su jisu christ gi mingda taisinaba do purakpa oirasano ibngon hakna yengbiri bi chi no singi marakta kanagumba amagi pukningda nungaitaba aki akhang leiba taragadi jisu christ gi mingda phattaba aki akhang gi thawai jisu christ gi mingda ai hakna tan thokli hallelujah hallelujah thagachari paisor mioi khuding makta ibngon ha ki प्रार्थना की पाखुम इबुन हाकना पिना बिबेदमक थागचै मिय खुदिंग मक्ता नाहना बोर पिना बिबेदमक थागचरी पाइसो हालेलुया थैंक यू लॉर्ड थागचरी खुदिंग जीसु ख्रिस्ट की मिंगदा हाइजनी जरी आमेन थैंक यू एवरीवन थागचरी पुनिंग चंगनि यंगबिबगी दमक ईश्वरना हेना बोर पिबि बोइसनु मथंगी वीडियो दा अमुक थैंगनारसे गॉड ब्लेस यू